ꯑꯍꯥꯟꯕꯃꯛꯇꯗ न्यूज़ लाइव चैनल बु ताबीरिबा पुनमबु कोंगनोना खुरुमजरी ngasi इंगेंगी तरुनी पांबा जुलाई की तारीख 17 नोंमाइजिंग नुमितकी राशि 12 की अफफता खुरुमजरी मयामगीदमक्ता नुंगाइबा पाउजेल अमा पुदुना लाक्चरी कांग मनुंगी नुंगाइरबा कुमहैगा मरी लेनाना तारेंगी ऑफर तौजगदौरी तारेंगी प्राइसना तारेंग मसा 1,000 पीबदो लुपा 7,000ता मोटर मजा 2,200 पीबदो 1,700ता अचौबना 3,000 पीबदो 2,900 साइकिल की तारेंग 2,200 पीबदो 1,900दा पीजगदौरी इम्फाल एरिया की ओइनदी होम डिलीवरी अवेलेबल ओइजगनी कनागुम्बा इंटरेस्ट लेबीबसिंगना पीजरिबा नंबर असिदा कॉल तौबिरक्तुना ऑर्डर तौबिबा यागनी नंबर अदुदी 8729844108 थागचरी अहमदा मेष राशि ngasi इंगेंगी तरुनी पांबा जुलाई की तारीख 17 नोंमाइजिंग नुमितकी मेष राशि की फोन खमिनरसी चयोन असिदा अदोमना लिखुल अमदगी थबक अमा फंगननबा लालोंग यापा होबा यारगनी इसागी निंजब कया थुंबगी फोन पीरी इमुंग मनुंग चौखटगनी इसागी लोइनबिगी मपानदगी चौखट खोंथांगी थबक थौरम कया चु पाइखटपा यागनी अनौबा करबा तौबदा माइ पाकनी सेन थुंगी वाटपा काय हेना लैरोय अदुमपु थामना चपिगनु खुदोंग थिबा मायोनिबगी फोन पी येकनबा लाक्सिनबा सेंदोंग यामबा वांग ngang sakpada mina taningba amadi phana sonaba numini getpa akhang ahei sabadi tawganu laisa pakhangi oina ningjaba thungani thongni polamna leihibo mathangda birsarasi ngasi ingengi mapni tarungni panba जुलाई की तारीख 18 नोंमाइजिंग नुमितकी बिसरासी की फोन खंगमिनरसी अदोमना हानदगी तौगे खनबा थबक नत्रगा प्रोजेक्ट अदु पाइखटपदा माइ पाकनी इसागी बुद्धि लौसिंग हेना थोकनी इसाना तौरिबा थबक अमदि सिंफम अदुदा हेना जाखोपा फोन पी लेबाकी अंगम अथौ अमदि मचिन चपा फमनाइबसिंगना अदोमबु सामबिगनी नहा अहन खाइदना तिनबा यागनी नुंग मनुंग मरा तपकनी इसा इसु फमजौ हाइबसु लई मियांगी मतेंग लौबना हानगुम फना लेगनी होया फबा पामदबा पानदबा लौसिंग फक्चनबा थौरमदा येतपा पीबदी लेखिगनी पक्नबा मचुना अंगांबा पक्नै अदुगा लैसा पाखंगी ओइना नुंसीबना चांबिगनी थौनी पोलम लैहिको मथंगदा मिथुन राशि अदोंगी ngasi जुलाई की तारीख 18 इंगेंगी तरुनी पांबा नोंमाइजिंग नुमितकी मिथुन राशि की फोन खंगमिनरसी अदोंगी लाइबक फबा मपा चुंगनी तरुबदा माइ पाओ हाइबा लै थोइदोंना इसाबु सेमजबगी फंगजबा तंजा अमा फंगदबा चैवनी इसाना तौरिबा थबक अदो थवाइ यावना होनबियु थबक तौबदा ओजा गुरु खनबियु नुंसिनरिबा पाखंग लैसाबिसिंग नुंसि वाइथुंगनो हाइबा फोनसु पीरी लोइनना मिफत्तसिंगी मरु लुहनबा nganggadaba amasu oiri nasana nagi wa lumna laubana oijau oithak phangani miyamna chali khanthadana napanna mangoi narabadi nasak naran mayeng tangani leisa pakhangi oina nungsi maridi phari thawni polamna lei amadi sini angangba mathagda karkarasi ngasi ingengi taruni pamba जुलाई की तारीख 18 नोंमाइजिंग नुमितकी कर्कराशि की फोन खंगमिनरसी अदोम मीगी सेंदोंग सिंदोकपा ngamlagani येंगनबा मचिंग हंथगनी इसागी होनजमंगी महि मतिक चाना फंगबसु ngamgani चखत थौरांगी पोरम यापियु इसागी सेंथोक लंबी मरांग काइबना सेंथुंगी वाटपसु कया लैरोइदौरी वखन मोंदा नुंगाइबा ओइगनी अदुबु कनागुमा खरना अदुबु इकाइ फिरुक मनबा होनरकदौरी मसिदगी यारिमखै चिक्सनबियु निंगबा थुंबा पोरम सिंदोकपा यामना हैबा मी सुम नबा वा ngang सकपसु हैबा थौना फुदोकपा सेन तानबा याबा नुमिनी लैसा पाखंगी ओइना लाइबक थोइना फगनी थौनी पोलमना लै अंगांबा मथंगदा सिंह राशि ngasi इंगेंगी तरुनी पांबा जुलाई की तारीख 18
ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯗꯣꯝꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕꯤꯒꯅꯨ, ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯁꯨꯕꯤꯌꯨ, ꯊꯥꯖꯗꯕ ꯃꯐꯝꯗꯒꯤ ꯃꯅꯤ ꯃꯨꯛꯇꯥ ꯐꯪꯉꯨ ꯍꯥꯏꯕ ꯐꯣꯟ ꯂꯩ꯫ ꯃꯤꯌꯥꯝ ꯇꯤꯟꯅꯕꯗ ꯑꯗꯣꯝꯕꯨ ꯍꯦꯟꯅ ꯁꯛꯈꯪꯕꯤꯒꯅꯤ꯫ ꯃꯤꯗꯤꯌꯦꯇꯔ ꯑꯣꯏꯗꯨꯅ ꯈꯟꯅ ꯆꯩꯅꯕꯆꯤꯡꯕꯒꯤ ꯌꯥꯅꯍꯟꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯃꯄꯥꯟꯒ ꯁꯝꯅꯕ ꯀꯔꯕꯥꯔ ꯇꯧꯕꯗ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕꯗ ꯏꯁꯥꯒꯤ ꯕꯨꯙꯤꯗꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯕꯤꯌꯨ, ꯍꯦꯟꯅ ꯑꯐꯕ ꯐꯪꯒꯅꯤ꯫ ꯌꯀꯥ ꯌꯦꯡꯅ ꯊꯧ ꯄꯥꯡꯕꯅ ꯁꯥꯐꯒꯅꯤ꯫ ꯃꯥꯡꯍꯟꯗꯕ ꯍꯥꯏꯕꯁꯦ ꯀꯥꯟꯅꯕꯅꯤ ꯅꯤꯡꯁꯤꯡꯁꯤ꯫ ꯃꯤꯅ ꯌꯥꯕ ꯌꯥꯊꯣꯛꯂꯕ ꯊꯧꯔꯝꯗꯤ ꯄꯥꯡꯕ ꯌꯥꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯇꯥꯏꯑꯣꯟꯅꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯇꯔꯨꯛꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯐꯕ ꯐꯣꯟ ꯄꯤꯔꯤ꯫ ꯂꯥꯏꯔꯤꯛꯇꯁꯨ, ꯁꯥꯟꯅꯕꯗꯁꯨ, ꯁꯦꯟ ꯇꯥꯟꯕꯒꯤ ꯊꯕꯛꯇꯁꯨ ꯃꯔꯝ ꯈꯨꯗꯤꯡꯗ ꯌꯥꯝꯅ ꯐꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞ ꯐꯕ ꯄꯤꯕ ꯆꯌꯨꯞꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯣꯏꯗꯕꯅ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯕꯤꯌꯨ, ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯍꯩ ꯐꯪꯒꯅꯤ꯫ ꯁꯦꯟ ꯊꯨꯝꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯠꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯕ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯅꯛꯅꯕ ꯃꯤꯁꯤꯡꯒ ꯅꯤꯡꯉꯥꯏ ꯆꯥꯛꯀꯤ ꯈꯔ ꯇꯧꯅꯒꯗꯧꯔꯤ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯍꯔꯥꯎꯕ ꯋꯥꯈꯜ ꯊꯣꯛꯄ ꯅꯤꯡꯍꯟꯅꯗꯕꯅ ꯂꯟ ꯍꯦꯟꯅ ꯇꯥꯟꯁꯤꯟꯒꯗꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯨ ꯇꯥꯖꯕ ꯅꯨꯃꯤꯠꯅꯤ꯫ ꯋꯥꯅꯣꯝ ꯊꯧꯅꯣꯝꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯏꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯇꯔꯨꯛꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯗꯣꯝ ꯍꯤꯔꯝ ꯀꯌꯥꯗ ꯆꯥꯎꯈꯠꯄꯒꯤ ꯐꯣꯟ ꯄꯤꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯥꯒꯤ ꯀꯣꯛ ꯊꯥꯗꯕꯤꯔꯒ ꯏꯁꯥꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ꯫ ꯈꯣꯔꯤꯔꯣꯟꯗ ꯂꯩꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯐꯕ ꯆꯌꯣꯜꯅꯤ꯫ ꯈꯣꯔꯤꯔꯣꯟꯗ ꯈꯨꯠ ꯊꯥꯕꯤꯌꯨ꯫ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈꯣꯡꯎꯞ ꯐꯤꯔꯣꯟ ꯇꯧꯕꯁꯤꯡꯅ ꯍꯦꯟꯅ ꯁꯦꯟꯗꯣꯡ ꯐꯪꯕ ꯉꯝꯒꯅꯤ꯫ ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯀꯅꯤ꯫ ꯑꯅꯤꯡꯕ ꯊꯕꯛ ꯏꯆꯨ ꯇꯥꯅ ꯄꯥꯡꯕ ꯉꯝꯖꯒꯅꯤ꯫ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯆꯥꯎꯕꯅ ꯃꯤꯅ ꯀꯤꯒꯅꯤ꯫ ꯑꯁꯥꯎꯕ ꯂꯣꯏꯅꯔꯕꯗꯤ ꯅꯨꯡꯁꯥ ꯊꯤꯕ ꯅꯪꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯇꯔꯨꯛꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯗꯣꯝ ꯏꯁꯥꯒꯤ ꯀꯟꯐꯤꯗꯦꯟꯁ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯥꯛꯅ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯀꯅꯤ꯫ ꯑꯇꯣꯞꯄꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯑꯗꯣꯝꯒꯤ ꯃꯤꯠ ꯅꯥ ꯁꯤꯡꯕ ꯍꯦꯟꯒꯠꯍꯟꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯃꯁꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ꯫ ꯂꯥꯏꯕꯛ ꯃꯄꯥ ꯆꯨꯝꯒꯅꯤ꯫ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯇꯧꯕꯁꯤꯡꯁꯨ ꯀꯥꯟꯅꯒꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯃꯁꯤꯡ ꯍꯦꯟꯒꯠꯀꯅꯤ꯫ ꯃꯤꯉꯣꯟꯗ ꯗꯥꯟ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯀꯅꯤ꯫ ꯁꯦꯟ ꯊꯨꯝ ꯀꯥꯟꯅꯒꯅꯤ꯫ ꯋꯥꯈꯜ ꯊꯣꯛꯀꯅꯤ꯫ ꯑꯅꯧꯕ ꯁꯥꯠ ꯂꯥꯛꯀꯅꯤ꯫ ꯑꯐꯕ ꯃꯤꯡꯆꯠ ꯑꯔꯪ ꯑꯔꯥꯛ ꯐꯪꯖꯒꯅꯤ꯫ ꯑꯐꯥ ꯑꯄꯨꯟꯅꯗꯤ ꯅꯪꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯇꯔꯨꯛꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯏꯁꯥꯒꯤ ꯑꯅꯧ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯀꯌا ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯁꯛ ꯊꯣꯛꯅ ꯇꯧꯕ ꯉꯝꯒꯅꯤ꯫ ꯃꯤꯅ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ꯫ ꯌꯦꯛꯅꯕ ꯃꯁꯤꯡ ꯍꯟꯊꯒꯅꯤ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯐꯪꯕꯁꯨ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯕꯣꯁ ꯇꯤꯟꯅꯕꯗ ꯈꯔ ꯍꯩꯁꯤꯡꯕꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯌꯀꯥ ꯌꯦꯡꯅ ꯆꯠꯄꯤꯌꯨ꯫ ꯇꯧꯕꯇꯕꯨ ꯁꯦꯟꯒꯤ ꯂꯝꯕꯤꯗ ꯑꯃꯥꯡ ꯑꯇꯥ ꯈꯔꯗꯤ ꯊꯣꯛꯀꯅꯤ꯫ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ꯫ ꯄꯜꯂꯝꯕ ꯂꯟ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕ, ꯃꯤꯌꯥꯝꯒꯤ ꯃꯔꯤ ꯐꯒꯠꯄ, ꯑꯔꯥꯞꯄ ꯆꯠꯄ ꯀꯥꯟꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯡꯗꯤ ꯈꯔ ꯋꯥꯠꯂꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯇꯔꯨꯛꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫